Akiswani Imphal Nolini Devi na pau pazari ahanbada maruiba pau Manipur da haukiba pung kunmari da COVID ke anoba ke sangwa kontrare thengnaki positive oiba mioi nipan siki Raja sing amasung Union Territory khudingmakta kendra na hayengdagi COVID ki apunba vaccine ki sada humputara manga lemna yenthokpa huragani Lebak asida huji phawbada COVID ki vaccine dose kodi kuntaret lakh humputaruk hena kapkhre Bharat ta nongmada thengnabada COVID ke anuba case ki masing lising humpugi makhada lakle Naba Parapagi sang sada marputara taruk dasmik anitaret yaure amasung taret chuba malem ki yoga numit palan hayeng pangthoknaba samsare mapung oiba thauramda pradhan mantri na wanghangani Raja khara de lockdown gi athingba sing komthoknarabasu COVID-19 laichat ki athingba leriba maramna miyamna section ba watpagi thawong sing tokpina bahajari yariba makai yumdagi sathoktana leibiu tangai phadana sathoklabadi face mask supiu phutaru ki social distancing thambiu mai mit amadi khusa toina hamdoktuna tarutana na thambiu suksoi soidana vaccine kapthokpiu COVID kamari lenaba pausingi damak National Helpline number 01123978046 natraga 1075 ta phone tawbiba yagani Raja ki helpline number na 0385241168 amasung 180034538818 ni COVID-19 dagi ngakthoknaba tangai phadaba chana kanglun sing ngangna chatpinaba United Committee Manipur UCM gi President Sunil Karam na appeal tawratuna hai Miyambu Sunil Karam President UCM na khurumjari nungsijaraba ireicha sing tamthiraba COVID-19 gi laichatagi kanjanab gi damak ekoi amuk khana section bagi phirep lawminarsi COVID ki vaccine soidana kapthokpiu face mask soidana opiu mi amagi marakta phitaruk lakna lebiu hand sanitizer sijinabiu hand mask natraga sapon sizinaduna khutsa sengna hambiu laichat asidagi ngakthoknaba matam gi lengang na piba tangai phadaba chana kanglonsing ekoi khudimangna ngakna chatminasi section ba haibasina laichat asi changhandanabugi khwaidagi pharaba pambaini miyambu amukka na khorumjari Haujik mapung oiba pau Manipur da hokiba pung kunmari da COVID ki anoba case sangwa kuntare thengnabaga loinana apunba positive case ki masing lesing humpu mari subna humpu manga sure Raja ki Hakshal Vibhag na ngasi numidang waram thokiba cherol amana hai puna sample lising mari jamri marputara mathoi test tawbada mioi sangwa kuntare positive oiba thengnakibani Positive oikiba mioi sing adu Imphal West tagi sam humpumapan Imphal East tagi humputara nipan Bisnupur tagi humputaru Thobal tagi humpuni thoi Kaksing tagi yangkai mathoi Surachandpur tagi nipumanga Kangpokpi tagi kun Ukhrul tagi tara Tamenglong tagi mapan Jiribam tagi taret Chandel amasung Tengnopal tagi ahum Senapati tagi ani Kamjong amasung None tagi amamamni Hairiba matam asigi manungda COVID positive oiba mioi nipan sikibaga loinana sikiba mi ki apunba masing lising ama chupna niputare chure nauna sikiba sing adu Imphal East amasung Thobal dagi ani Bisnupur Surachandpur Imphal West amasung Kaksing dagi amamamni Regional Institute of Medical Sciences RIMS Imphal ki Medical Superintendent Professor Ais Priyosaki Devi na hairi handaki COVID-19 ki second wave asi first wave dagi sathiba yamna heli Akasbani Imphal ga khanana unaba amada Professor Priyosaki na hai kharaga hena section minana ba miyam punna hona minadrabadi laichat achi sandorok thingba kudong sataba kaya mayokna gani curfew leibadagi lambi sorokta chatpa yadrabasu yumda leiraga pulap chakcha haijanaba amadi puna phaminaduna matam lenbagi thawong singna laichat achi imong manung amadi kairo lekai hupna pulap nabagi achauba maram oiri Laichat asi thengnabada mating oinanaba miyamna matam sana COVID-19 gi vaccine kapthoknabasu mahakna appeal tawri Hadagi COVID-19 gi second wave si first wave tagi yamna hena sathiba heli mayamna curfew lei haidana sorokta thoroktraga yum manungda pullaga chakcha haijanaba tawraga di chamanai maramdi handaki wave asida virus si nungsitasu chali haibagi amasu leire maram aduna section yumda leibiu atopa amana
टीका थाबसी याम कानै टीका थादोकपियु टीका थादोअबदी नारबा भावबदा मसिगी लाइचतसिगी यामना साथीबा मोंगदा नाबा ngamde नादोबै सरुपुदी नाद्रिङैदा ngakथो हौबसिना ख्वाइदगी बेसनी मयाम पुना होनामिनसी Joint Committee of COVID-19 gi ko convener oriba MLA H Dingo na hari COVID-19 gi laichat asidagi aikhoi isabu kanjana bagi damak suksoi soidana vaccine kapthokadabani masina karigumba laina laichat asigi ahum suba web laglabasu isabu kanjaba ngamgani Sri Dingo na ngasi loitang khunawgi containment zone manungda leiba imungsingda sana thaknaba hidak langthak oximeter sanitizer amasung mask na singba yenthokpagi thauramda COVID-19 gi laichat asi miyam punna thengnaminana basu haiki Tabiriba Pawasi, Akasbani, Imphal Lagini. Central Drug Lab na ayaba piraba COVID ki apunba vaccine gi sada humputara mga kendra na hayengdagi hauna Rajya amati Union Territory singda lemna yenthokpa horagani masi sahi 19 dagi 94 phawbagi manungda leiba beneficiary yauna sahi kanglu khudingmaki beneficiary singi vaccine ni Taurang asi lebak asida COVID-19 gi vaccine kapagi hena khumang yangsil hannabagi pandamda paikhatpani Central Drug Lab na ayaba piraba drug singdagi hawjik kendrana sada yankai khaktamak leiriba asi sada humputara mangada hengal halagani aduga madu Rajya amati Union Territory khudingmakta leiriba sahi kanglu khudingmaki beneficiary singda kapkani lemhoriba sada kunmanga aduna private hospital singna leiba yakani amasung madugi chapsaba mamalgi mathakta dose amamamgi oina yamlabada lupa chama yankai phawbagi service charge logani Masigi matangda Pradhan Mantri Narendra Modi na tha asigi tareta leibaki miyamda wangangbada lauthokibani 21 जून सोमवार से देश के हर राज्य में 18 वर्ष से ऊपर की उम्र के सभी नागरिकों के लिए भारत सरकार राज्यों को मुफ्त वैक्सीन मुहैया कराएगी वैक्सीन निर्माताओं से कुल वैक्सीन उत्पादन का 75% हिस्सा भारत सरकार खुद ही खरीदकर राज्य सरकारों को मुफ्त देगी यानी देश की किसी भी राज्य सरकार को वैक्सीन पर कुछ भी खर्च नहीं करना होगा Thoksilasi sanarabati vaccine gi kharas kudingma kendra na puthokadabana Rajya sing amadi Union Territory singna vaccine asi leibaki salting laroi masina chaliba senba sahi asida vaccination program gi tamak kendra na lupa koti lising kuntra manga kaithokliba asigi mathakta ahenba lupa koti lising tara manga romsu sading tohungani Vaccine kapa yaraba beneficiary khudingmakpu sarkar gi facility singda lemna vaccine kapa ngamhanabagi damak vaccine leibada sarkarna sada manga gi GST su pigani Marak asida hujik phawbada lebak asida COVID ki vaccine dose koti kuntaret lakh humputaruk ki mathakta kapkhre haukiba pung kunmari ki manungda vaccine dose lakh 39 lising tara hena kapkhi masigi manungda beneficiary lakh 39 romda hanba dose aduga lakh manga henbadana anisuba dose kapkhi Hakchal Mantralay na hairi ngasi thangna na tarahumdoi janba numit oina lebak asida COVID ki anopa case lakh amagi makhada thenglakhi COVID-19 na nabadagi pharakpa mi ki masingna nongmada thengnaba positive oiba anoba case ki masingdagi su heli numit marphu mathoni ki matungda ngasi lebak asida COVID ki anoba case lising humpugi makhada thenglakhi haukiba pung kunmari asida lebak asida thenglakhiba anoba COVID positive case ki masing lising yakhini pan samri taramapani aduga hairiba matamasigi manungda COVID ki anaba lising marphu taret hena naba phaduna research tokhi Masiga loinana haujik leibak asigi COVID-19 tagi naba pharapagi sangsada marphu tara taruk dasmik ani taret yaure naba phakiba apunba migi masingna koti ani lakh marphu taret hele Hakchal Mantralay na hai haukiba pung kunmari da COVID positive oiba mioi lisingama jamwa humputra taruk sikibaga loinana masidagi sikiba migi masing lakh ahum lising marphu taruk satre tarahumdoi sure Marak asida Bharatda COVID-19 gi test taukiba apunba sample masing koti 38 lakh tara hele ICMR na hai leibak asida haukiba pung kunmari da COVID ki sample lakh tara 9 lising tara mato hena test taukhi Leibaki konung Delhi da COVID-19 gi athingba sing tha asigi kunipan gi ayuk pung manga phawba makhatana komthoklagani hayengdagi public park sing laikol sing golf club sing hangbaka loinana outdoor yoga gi thoram sing pangthokpa yaragani
नौना कोमथोखिबा अदुगी मतुंग इना कैथेल मार्केट कॉम्प्लेक्स अमदि मॉलसिंग अयुक पुंग 10 दगी नुमिदांग पुंग 9 फाउबा हांगलगनी रेस्टोरेंटसिंगचु मखोगी सीटिंग कैपेसिटी की तंखाई खक्तंग लोइनाना अयुक पुंग 9 दगी नुमिदांग पुंग 10 फाउबा हांगबा यागनी अदुगा बारसिंगना नुमिदुंग मतमदगी नुमिदांग पुंग 10 फाउबा हांगबा यागनी तेलंगाना सरकार नंगसीदगी राज्य अदुदा थंबा लॉकडाउन पुमलौब लौथोखरे राज्य अदुदा कोविड-19 की पॉजिटिव केस की मसिंग हंथरकपदगी वारेप अदु लौखिबनी कर्नाटक तसु राज्य अदुगी कोविड पॉजिटिव ओइबगी सांग सादा मंगागी मखाता लेबा जिला 13 लॉकडाउन की नीति नियम सिंग कोमथोखनखरे उत्तर प्रदेश सरकार नसु हयंगदगी हौना कोविड की अथिंग थमलंबसिंग खरगा हेना कोमथोखलगनी तमिलनाडु मुख्यमंत्री एम.के. स्टैलिन हिरम खरदा कोमथोकपगा लोइनाना लॉकडाउन की मतम था असिगी 19 फाउबा सांगदोखरे आकाशवाणी इम्फालदगी पाउ ताबिरी मालेमगी योग नुमित पालन हयेंग पाक्सना पांगथोकनी पालन थोरम असिगी कुमसी सही की थीमदी हक्सांग फना हिंगबदा योग हाइबसिनी यूनाइटेड नेशंस की जनरल असेंबलीना 2013 की दिसंबर 13 जून 18 मालेमगी योग नुमित हाइना पालन तौनबा वारेप लौखिबनी 2015 हौदुना नुमित असी मालेम सिनबा थुंगबदा पालन तौदुना लाकली हयेंग पांगथोकदौरिबा 8 मालेमगी योग नुमित की मपुंग ओइबा थौरमदा प्रधानमंत्री नरेंद्र मोदीना वांगांकनी हयेंग अयुक पुंग 6 मखादगी हौगदौरिबा योग नुमित पालन थौरम असी दूरदर्शन की चैनल खुदिंगमक्ता संदोकनी थौरमदुदा केंद्र के आयुष राज्य मंत्री किरेन रिजिजूसु वांगांकनी अमसुंग मोरारजी देसाई नेशनल इंस्टीट्यूट ऑफ योगना योगगी डेमोन्स्ट्रेशन तौगनी योग डेमोन्स्ट्रेशन की हेक मतुंगदा प्रधानमंत्री अयुक पुंग 8 मिनिट 45 फाउबा वांगांगनी योग गुरु अमसुंग स्पिरिचुअल लीडर 15 नसु मखोइगी पाउजेल पीगनी कल्चर मंत्रालय नसु योग असी भारत की हेरिटेज ने हाइबा कैंपेन की मखादा नुमित असिगी पालन थौरम पांगथोकनी मसी लेबाक असिगी संस्कृति की ओइबा मफम 35 दा पांगथोकनी अमसुंग मदुदा मिनिट 45 की योग डेमोन्स्ट्रेशन तौबगा लोइनाना पुंखाई अमगी ओइबा संस्कृति की थौरम पांगथोकनी लेबाक सिनबा तुंगबदा लेरिबा हायर एजुकेशन इंस्टीट्यूशन सिंगदसु योगगा लोइनाना युमदा लेबियु हाइबा थीमदा हयेंग मालेमगी योग नुमित पालन पांगथोकनी मसिगी मथांगदा यूनिवर्सिटी ग्रांट्स कमीशन UGC ना यूनिवर्सिटी सिंग अमसुंग कॉलेज सिंगदा एडवाइजरी अमा ठोकतुना खंगनखरे मसिदा महिरोई सिंग फैकल्टी मेंबर सिंग ऑफिसर सिंग अमदी स्टाफ ना मिनिट 45 की ओइबा योगासन पांगथोकनी हयेंग पांगथोकदौरिबा मालेमगी योग नुमित पालन की मांगोइनाना आकाशवाणी की न्यूज सर्विसेज डिवीजन मसिगी स्पॉटलाइट प्रोग्राम दा आयुष मंत्रालय की सेक्रेटरी विद्या राजेश कोटेसागा अखनना उनबगी थौरम अमा संदोकनी मसिदा हयेंग पांगथोकदौरिबा योग नुमित की दमक सेम सारिबसिंग अदुगी मतंगदा खनगनी थौरम असि ngasi नुमिदांग पुंग 9 मिनिट 15 दा FM गोल्ड चैनल अमसुंग अतै फ्रीक्वेंसी सिंगदा ताबा फंगबिगनी मियामना थाजनबगी ओनतैनाबदा ममागी खोम थकपदगी कोविड-19 संदोरकनी हाइबगी किनिंगाई लेते हाइरी अमरोमदा ममागी खोम थकपना अंगांग अदुगी एंटीबॉडी सिंग हेंगटहली पुडुचेरी की जिम्पर हॉस्पिटल की नियोनेटोलॉजी डिपार्टमेंट की मको डॉक्टर आदि शिवमना हाई करिगुंबा ममा अदुना कोविड पॉजिटिव ओइरबा फावबदा नौना पोकलिबा मसा अदु ममादगी तोंगाना थमलोइदबनी टोक्यो ओलंपिक गेम्स हौगदबा नुमित 53 नीदा ngairapga loinana गेम्स असिदा भारत की ओइना मेडल फंगनी हाइना आशा तौरिबा सानरोइसिंगी मतंगदा खंगमिनासी ngasi की ओइना आचार्य की तरुणदीप राय लखुसरी 1940 की फेब्रुवारी 19 पोखिबा तरुणदीप राय हौखिबा सही 19 असिदा लेबाक असिगी आर्चरी मसानगी सकनाइदबा सानरोइ अमा ओइदक्ली सिक्किम द पोखिबा तरुणदीप राय नीदरलैंड्स द पांगथोखिबा 2018 की वर्ल्ड चैंपियनशिप द थुइदोक हिंदोकबा परफॉर्मेंस उटकिबगीदमा टोक्यो ओलंपिक्स की क्वालिफाई ओइकिबने चैंपियनशिप अदुदा तरुणदीप राय अतानु दास अमसुंग प्रवीण यादव की ट्रायोना नुपागी रिकर्व इवेंटा सिल्वर मेडल फंकी मदुगी तुंगदा आर्चर अहुम असि इंडिविजुअल अमसुंग टीम इवेंट अनिमकदा टोक्यो ओलंपिक्स की क्वालिफाई ओइकिबनी 2010 की ग्वांजौ एशियन गेम्स सही 53 छुरबा तरुणदीपना नुपागी इंडिविजुअल दा सिल्वर मेडल फंकी भांगना 2002 की एथेंस अमसुंग 2012 की लंदन ओलंपिक्स की मतुंगदा हंदकी असिना अहुमलक सुबा ओलंपिक गेम्स यावगदबनी लोइसिलकपदा कोविड-19 दगी ngakthoknaba face mask suppa putaruk lapnana leiba khutcha amati maimi taru tanana thamba haiba achamba thawong ahum asi ngakna chapinaba amuk khana ningsingjari aduibada maruiba pau amuk khana
मणिपुरदा होकिबा पुंग कुनमरीदा कोविड के अनोबा केस 953 थेंगनखी पॉजिटिव ओइबा मियोय निपान सिखी राज्यसिंग अमसुंग यूनियन टेरिटोरी खुदिंगमक्ता केंद्रना हयेंगदगी कोविड की अपुनबा वैक्सीन की 135 लेमना येंथोकपा हौरगनी लेबाग असिदा हौजिक फावबदा कोविड की वैक्सीन डोज 1,63,63 हेना कापखरे भारत नोंगमदा थेंगनबदा कोविड के अनोबा केस की मसिंग 10,000 की मखादा लाकले अमसुंग 8 सुबा मालेम की योग नुमित पालन हयेंग पांगथोकनबा सेम सारे पाउलोजरे।